Akasban Imphal Nayani Devi na pau pajari ahan bad maru oiba pau Raja asida tha anirom mahitamba lepluraba matungda school sing hangduna ngarang dagi class 1 dagi 8 fawagi mahiroi sing mahitamba haure G20 president gi makhada numinini jatagadaba space economy gi luchingba singi mari subatangka ki mipham asi Bengaluru da hauragani Ngaksel Mantri Rajnath Singh Sabapati oiduna ngasi New Delhi da Chitan Shibir gi mipham pangthoklagani amasung Chandrayaan 3 spacecraft tha si tarani thoidegi taramapan phawgi manungda Sri Harikota da leiba Satish Dhawan Space Center dagi thagatnaba sem sare Raja sida tha anirom mahitamba lepluraba matungda school sing hangduna ngarang dagi class 1 dagi 8 fawagi mahiroi sing mahitamba haure mahiroi sing school kaduna mahitamba horakpada nungaiba phungdokladuna Mukhyamantri Nongthombam Birena hai tangdu leitadaba phibam asina miyamgi punchida achauba chaitheng ama pirabasu tungi yumbirel oigadawriba mahiroi singi khallaga mahitamba amuk hawbani social media da thagatpa warol amada Mukhyamantri na ayat apan amata yaudana mahiroi singna makhatana mahitamna bofona miyamna mateng pangbinaba su Mukhyamantri na appeal tauri Raja Sarkarna thokiba hukum amagi matung ina Manipurda leiba class 1 dagi 8 fawagi mahiroi sing ngarang dagi mahusagum school kaba hokkibani Raja asigi chingyatam yada leiriba lokol singda lau panba yanaba Sarkarna thabak thauram sing paikhatnaba honaba leikraba su ngasi phawbadi chinga tainana leiriba lopham singda changsinduna sem sabada khudongchadaba kaya mayoknari Aikogi Bishnupur Pamina Hai Jila Sigi Manung Channa Leiba Phawbak Chau Ikhaigi Mamang Lairam Lokolda Lau Suba Changluba Lomi Singdanga Sisu Nongmai Kapsilakbagi Thodok Thokre Mapham Madula Lairiba Lomi Singna Oiriba Phibam Asida Sarkarna Paikhatpam Thokpa Tabak Sing Paikat Piduna Lomi Sing Aki Akhang Laitana Lau Ubaya Hanbiyo Haina Sarkari Pukning Chingsilakli Imphal West, Imphal East ki oina ngasi ayuk pung manga dagi numidang pung taruk phawba curfew komthokli Kakching Thobal amasung Bishnupur jila gi oina ngasi ayuk pung manga dagi numidang waram pung manga phawba curfew komthokli adubu Kakching jila gi Serowdadi curfew komthokpa leite hairi G20 president gi makhada numin ini chathagadaba space economy gi luchingba singi mari jupa tangka ki mipham ngasi Bengaluru da hauragani Mipham asina space mission economic amadi space ki lamda agency singna lawgadaba thaudang amadi space mission gi mari phagat anba haiba hiram singda khanagani space economy na malem gi oiba apunba economy da lawriba thaudang hengat hanaba honaba amadi lakhalaka dawriba thaurang singbu tungi oiba asanman meeting thamduna lokhanaba honaba haiba sina mipham asigi maru oiba pandam oiri ngasi chathagadaba miphamda space agency singi makok thongba sing unaba panel discussion na chingba yauri Mipham asida leibak asigi kendra gi mantri Dr. Jitendra Singh Mapal Thoram amasung Shiksha Rajya Mantri Dr. Rajkumar Ranjan amadi Indian Space Research Organization ISRO gi chairman Somnath na chingba Bharat ki mihutching yaugani Bharatna space ki lamda lokhaliba thabak thoram sing amadi space ki industry singi tawba ngambana chingba utpai exhibition amasu pangthokani makha tarakpada delegate singbu Hindustan Aeronautics Limited HAL da puduna mapham maduda paikhaliba thabak singbu su yenghangadawri tabiriba pawasi Akasbani Imphal dagini Ngaksel Mantri Rajnath Singh Sabapati oiduna ngasi New Delhi da Chitan Shibir gi mipham pangthoklagani mipham asida mamang thada tongan ba Ngaksel ga mari lainaba department singna punna pangthongkhiba brainstorming session da khanakhiba wapam sing mantri na hanna yengsingani mipham asida Ngaksel gi Rajya Mantri Ajay Bhatt Chief of Defense Staff General Anil Chauhan Chief of the Army Staff General Manoj Pandey Defense Secretary Giridhar Aramen amasung makok thongba official kaya saruk yagani
Chandrayaan 3 spacecraft tha sigi tarani thoidagi taramapan phawgi manungda Sri Harikota da leba Satish Dhawan Space Center dagi thagatnaba sem sare Indian Space Research Organization ISRO na Twitter da thagat pagwarol amada hai mission asi mai pak annabagi damang ningthina sem sare spacecraft asidagi thagi laimaida soyangam yaudana lander hadanaba amasung rover na thagi akoibada paiduna leinabagi thabak sing ningthina pangthokna Honari English Hingani Taramabanda Tagat Kiba Chandrayaan 2 mission bu Chekshin Yang Chilabam Matungda Nauna Semdok Simjin Tauduna Thagi Laimaida Asoi Angam Yaudana Lander Tadaba Yanaba Handaki mission Asida Akhanaba Mityeng Thamli Rashtrapati Draupadi Murmuna Maharashtra ki Nagpur da leba Raj Bhavan da particularly vulnerable tribal groups PVTG ki member sing ngasi unakre Srimati Murmuna Sotharaba mioi singi paikhat kadaba thaurang singi matang da su wari sanakhi tabiriba pawasi Akashbani Imphal dagini Kendra ki Mapal Thauram Mantri Dr. S. Jai Shankar ki Numit Marini ki Tanzania Khongchat ngarang dagi ahokre Dr. Jai Shankar ngarang numidang wairam Zanzibarda thungkre mahake khongchat manungda Tanzania ki Mapal Thauram Mantri ga punna sabapati oiduna tara suba joint commission gi mipham pangthokani amasung hiram kaya gi matang da wari sanarakani hairi Bharat ki matenga loinana saba water supply Project Ama Dr. Jai Shankar ni Yang Singani Amasung Bharat ki Navy ki Jahaz Trisul da pangthokadaba mahakpu okpagi thauram amada su saruk yagani Dr. Jai Shankar na Parliamentary Friendship Group of India ki members singa unagani amasung India Tanzania business meeting su hogdokani madugi tungda mahakna mapham maduda leiriba Bharat macha singda wa ngangani Kendra ki Commerce amasung Industries Mantri Piyush Goyal na hairi sarkarna chinjak enthoknaba paikhaliba thabak singda Raija amasung Union Territory singna loriba thaudang asi thagatningai ni Department of Food and Public Distribution na sinduna ngarang New Delhi da pangthokiba Raija amasung Union Territory singi chinjak ki Mantri singi jati thaki miphamda wa ngangladuna Sri Goyal na hai Cooperative Federalism ki wakhalonda thajaba thamduna Raija amasung Union Territory singna Kendra Sarkar ga punna thabak tongminagadabani Thauram aduda Sri Goyal na anauba sugar ethanol portal amasu hogdokhi Reserve Bank of India RBI ki Interdepartment Group na Bharat ki rupee bu malingwi thakda chana hanaba paikhalakpa thaurangi report amasung recommendation sing puthokre group asina hai malingwi thakda chathari bala lol iting amadi atai semit lon ga mari laina balam singda Bharat ki rupee sijanabgi chang hengalakpa asina mapalong gi mioi singna Bharat ki rupee asibu thajaba hengalakpani amaromda Report amana makhatana hai lebak asida chanariba rupee asibu maleng ithakta chanaba horkba sina lebak asi sel thungi lamda mangjil thana jangsilakpani haina lobu yai paugi mipham amada Reserve Bank of India na makhoine piriba report asina makhoigi oiba wakhalon phongdoknaba honabani masina hiram amata da RBI na official oina thokpa cherol amata ga maril einade Kendra ki Griha Mantraloy na lupa koti lising mga changna Raija singi fire service sing matangba chunaba mawngda semgatlagani New Delhi da ngarang Raija amasung Union Territory singi Disaster Management Mantri singi miphamda Griha Mantri Amit Shah na scheme asi lauthokladuna hai senpham singa sigi manungda lupa koti changmana infrastructure sing singbat sagatpada thadagani Med Department na Kerala ki tongan mapam singda akan banong churaba yai hairi phibam asi yenglaga Raija adugi jila taramathoi da leiba mahi tampam sing ngasi suti lauthokre Raija adugi Haksel Mantri Bina George na hai Haksel Vibhag na nungju tha asida makhata na thorakpa yaba khudong thiba sing thengnanabagi Raija ki thakta section thorang sing lokatpaga loinana control room sing hangdokle aroibada maruoiba pau Raija asida tha nirom ahi tamba leplu rabam matungda school sing hangduna ngarang dagi class 1 dagi 8 fawagi mahiroi sing mahi tamba aure G20 president ki makhada numin ini chathagadaba space economy ki luchingba singi mari suba tangka ki mipham ngasi Bengaluru da hauragani ngaksel Mantri Rajnath Singh na sabapati oiduna ngasi New Delhi da chitan sibir ki mipham pangthoklagani amasung
Chandrayaan 3 spacecraft thajigi tarani thoidagi taramapan phawi manungda Sri Harikota daleba Satish Dhawan Space Center dagi thagatnaba sem sare paulujari.